adom machine gun kharagi matangda khangba pamlagadi khadrak madrak hariba channel asida ngahatang koithokpirau wathi ngangdana kanadi video makha tana patoksi ahanba asidi PK machine gun hariba khaptreng mai asi Soviet Union na 1961 gi matamda design tawkhibane amadi 1961 hariba sahi asimaktada Soviet Union gi Red Army da khusinakhe masibu sakibana maming leiraba Russia khakta natana prithvi pumbada maming chatliba Mikhail Kalashnikov mahak asi aigi mamangi video da su yaukhraba AK-47 sakiba nupa adune manufacture tawkhibana Dikterov plan hariba mafum asida tawkhe mahaki arumbana 9 kg lummi mongoi asigi asangbana 1203 mm oi aduga mahaki barrel length na 605 mm ni mangon habliba maru asi 7.62 x 54 mm ni aduga amana gas operated long stock piston amadi open rotating bolt su oi nongoi asigi firing rate na minute amada maru chatuk tagina chanipan fawwa kapa yai nangna karigumba masigi mamangda changluba taragadi nangi nasa adu padi sadai jane mahaki effective range na 1000 meter oi 1000 meter gi manungda leiragadi fajana mathok tawba ngame aduga mana mahaki maru hapagi box asi 200 tagina 250 fawwa hapa yai nomai asi usijin nakiba war gi maming khara pallabada Vietnam War 1955 tagina 1975 fawda sokna kiba lan adu da susijina ki amadi South African Border War 1966 tagina 1990 fawda thokiba lan adu da susijina ki Russian invasion of Ukraine amadi mamangi chahi 2023 da tawkiba Israel amadi Hamas ki lan da susijina ki M249 haina khangnaba nomai asi light machine gun scout automatic weapon amane haibadi haujikan LMG kaina mayamna hainaribaduni masi United States Belgium na sakhibane 1976 hariba sahi asida design tawkhi aduga 1984 da United States ki shoulder singda khusinrakhi amadi nomai asibu sijannakiba country singi maming khara pallabada Afghanistan Colombia Hungary Nepal Thailand Iraq amadi United States ashina chingmasing asini masibu manufacture tawkibana FN Herstel mafam masidani nomai asigi mamalna US dollar da 4087 p haidi magi arumbana 7.5 kg lummi amadi mahaki hafam thokpa poching haplaba matung 10 kg di lummi haidi magi length na 1035 mm oi aduga barrel length na 465 mm ni haidi magi maruna 5.56 x 45 mm neto oiri nomai asigi firing rate na minute amada 850 rounds kapa yai hari nungai duni masina palaba mi dudi natrane aduga magi effective range na 700 meter di masina fazana soan bangame masi magazine amada maru chama natraga chani hapa yai nomai asi usina kiba lan singi maming khara pallabada Gulf War Unified Task Force Bosnian War in Afghanistan Iraq War hariba sing asida sinaki MG3 hariba nomai asi general purpose machine gun makhal amane masi West Germany na 1959 da design tawkhe aduga 1959 sahi asimaktada Germany na makoi gi soldier singda khusinaki masigi khulai asi World War II gi matamda sakhibane maramdi Germany na malem pumbal loksinaba onarakpada nomai asina mating pangnabagi damaktane aduga amana MG3 asibu Rheinmetall hariba company asina sakhi masigi arumbana 11.5 kg ni magi length hairagadi 1225 mm oi aduga barrel length na 565 meter ni yamna nungairiba amana mahaki effective range asi 200 tagina 1200 meter fawba oi hairi kharadi dum mathau towa nomayam oi bazani magi marusina 7.62 x 51 mm neto ni magi towa ngam khradang hairagadi minute amada maru chani pandagina jamapanya kai fawba natraga lising amadagina lising amaga chani fawba kapa yai maximum firing range haijau hairagadi 600 meter ni masi Germany soldier amadi US Marine training dasu adum season nei nomai asibu season naba leba kharagi maming pallagadi Bangladesh Brazil Canada Iran Italy
Myanmar, Portugal, Ukraine, Pakistan, etc. asina singbasing asini. Aduga Pakistan gi oinadi masibu sabagi license phangki. Aduga MG3 asi lanfam kaya da susijinaki. Lanfam sing adudi Iran amadi Iraq ki war, Kargil war, amadi war in Afghanistan, etc. asina singbasing asida sijinaki. M134 minigun asi rotary medium machine gun makhala mane. Masigi hek ubada imai pe makaina hainingba nomai makhala asi United States na 1960 da design tawduna sakhibane. Aduga 1963 da saba loisiladuna makhoigi laimisingda khusinaki. Masibu design tawkibana General Electric, manufacture tawkibasina General Electric, Glon Aero, Garwood Industry, Profence haribasinani. Magi arumbana 39 kg lumi hari. Aduga magi length asina 801.6 mm ni hari. Amadi barrel length na 558.8 mm ni. Masigi nongmei asi machin taruk pale. Magi maruna 7.62 x 51 mm neto na oi. Masi minute amada maru lising ani dagina lising taruk fawa kapa yai. Sinani dana Arnold na Terminator film da naikai kibadu. Aduga maximum firing range na 1000 meter oi. Nongmei asibu sijinnaba lebaksing kharadang hairagadi Japan, Norway, France, Mexico, Saudi Arabia, amadi Turkey, etc. asina singbasing asinani sijinaribasi. Aduga nongmei asibu sijinakiba war kharadang pallagadi Vietnam War, United States Invasion of Grenada, Soviet amadi Afghan War asina singbasing asida sijinaki. Ngasigidi matang swada loisinjarage. Makha taba video da kari topic toksiki haibadu comment ta haibirau. Ngasigi video asi LMG gi video sembiro odana haibirakiba adugi damakta semjarakpani. Asumna makha taba video da su kari topic toksiki haibadu comment da adum haibirau.